Misbah daming tabiri besengbu yimnam Anuradha Devi Naikun Kurumzari Hauzik Maroiba Pauda Sankirtana Degi Thoram Pangthong Nakre Tawan District Hospital Singda Leba I Department Singda Equipment Singyan Thokre National Revolution Front Ke Lami Kumanga UNLF Pambaida Yarokpada Taramna Okre Loinana Mizoram Assembly election ge for Lautokre Joram People's Movement Sarkar Semlagani House of Pausan and Pizari Manipuri Haiba Purub Asi Mutripa Sankirtan Mutkiroi Masibo Mangandana Tamba Haibasi Aikwigi Itaudang Amani Haina Kansi Haina Manipur Legislative Assembly Speaker Toksam Saitapatan Pongdokre Ngasi Jawala Nehru Manipur Dance Academy Imphalga Sankirtana Day Celebration Committee Sri Govindaji Nata Sankirtana Guru Shanaton Apamba Hari Sankirtana Nainashang Kaltania Institute of Sankirtana Nata Sankirtana Cholom Research Foundation Guru Biran Nata Sankirtana Academy Amade Traditional Folk and Cultural Research Center Ga Puna Kusamnaduna J&T Manipur Dance Academy Ge Mandok Tapang Topa Tara Suba Sankirtan Day 2023 Ge Tharamda Athoba Mitunglen Oina Sarugyara Mahana Hai Nat Sankirtan Lamdam Asiga Tana Thanaba Yararoi Deba Makhangni Lamdam Asige Sangnareba Ozaguru Geana Kanau Honaduna Phazana Thamlamlaba Lamdam Asige Mamal Yamlaba Kala Amani Masimangna UNESCO na Sakhangmiribani Manipuri Hariba Purupa Asina Mutriba Pauba Lehoragani Maramasina Aikoi Punna Masibo Mangandra Mahona Minasi Mahana Makataraduna Hai Housing Nut Sankirtana Asitungantonga Mama Pamsingda Lupsingna Pangtungnadi Masige Mahuta Apunba Bodi Ama Oina State Level da Pangtokpa Chumbra Haina Khali Apamba Singh Lenga Katanaraga State Ki Thakta Punna Pangthong Minanaba Abil Taukiba Loinana Punna Wakal Taminaraga Lepnaba Mahangna Nata Sankirtana Asibu Kandaba Yade Haibige Wakalona Aduda Hona Minaba Amamatokta Haiki Akoi pun jangan minarga Sankirtan cibuju mapung phana masih kannaba thamnaba honaba amadi madugi sonjariba sakjariba mayamna maram oirakanda Manipur sida tangdulai tabeng tapal lamdam ama proko resno haijaraga ai mayamo hanu kramjari Ngasigi Thoramba Asigi Mangoinana Jain Manipur Dance Academy ke campus Manungi Prokida Leba Ngasing Loktak Thadaki Loinana Nata Sankirtana Program Uluba Sangnareba Guru Tarani Tuda Certificate Sol Amadi Selgi Manapi to Ikai Kunaba Utki Tharamaduda Nangmairapam Manglem Babu Singh Eminent Guru Sankirtana A. Brajakumar Sharma President Manipur Culture and Integrity Amadi Purkambam Bilas Singh Director JN Manipur Dance Academy na Akanaba Mitungan Amadi Tharumapu Aina Saruyaki UNESCO na Manipur ge Sankirtan bu Intangible Culture and Heritage of Humanity ge leads Sankiban Numipu Ningsing Dunangasi Manipur ge Mapam da Palan Taunari Department of Art and Culture na Manipur Nata Sankirtana Apunba Mansaka Kusam Natuna Wangkai Ningtemproke Mapalda Leba Sri Ramsi Prabhu Mandapta Sankirtan Dege Tharapangtoke Tharamadada Eminent Culture and Personality Aribam Sam Sarma Amadi Art and Culture Ge Commissioner M. Soy Shingana Atoba Mitunglen Amadi Tharamapu Aina Saruyaki Tharonge Atoba Mitulenge Waron Piraduna Eminent Culture and Personality Aribam Sam Sarmana Hai
Manipur ki Sankirtan maman naidraba miyoi bigi lanna amani Mangan bayade haiduna UNESCO na sakang labani amadi masibo ngak sena baso kanghalibani masida sarkana mamanda yamlaba lamdama asige art form ase yengsan pham thoi haurakliba naron singda Sankirtana UNESCO da mato karamna chankhebage masibo chananaba honabada araiba oikhidaba laina hekta sankhiba nakhidaba seng khangalabadi masige Magunda Sengna Kangan Bangamgadi. Like to South India, Mokui whole Piwari may have burning commercial damage in Europe. I would tell you, what does me among the reason. My arms in the girl, pick a ram to the book about something that you here, you had the India, a hamba, something, a hamba, a humble of children. Machine, Madi, Ampa. Bubul, Tripare die. Toromapugi Warun Piraduna Art and Culture Commissioner M. Zoina High, Porter Kuding Ahung Manai Adubo Hariba Sankirtan Asi Hongan Payadaba Amakakta UNESCO na Sakang Liba Asida Ekoi Kuding na Honglatanaba Protect Amadi Preserve Taubada Matau Tai Amadi Honeminasi. India gi oina intangible culture and heritage da chaliba asi taramarini masigi manungda Manipur Sankirtan asisu amane maramasina haurakliba mahiroi shinge syllabus da yaholabade art form asige maman yamlaba kaya asi mamutana khangan mangamgani phudokhe palan thoram asige sarukama oina changing scenario of Sankirtana in Manipur haiba hiramda mansage vice president guru ke as kriti singna wangangkhe loinana Ariba Pala Manohar Sai Amadi Nata Sankirtanage performance Ukibagaloinana Sankirtange Guru Singda Kudol Tamduna Ikaikuno so Utki Amorumda Homlak Suba Sankirtana De Thoram Ngasi Tapasya a Center for Performing Art Singzamai Wangma Pebia Pandit Lekai the Leba Sangstan Asage Artist Kiana Sinduna Maharashtra Ge Parli District Manimchana Leba Parli Baisnath Maharashtra Hariba Mapamasida Pangthokre Taramadada Mayanglamam Chabasandra Singh Senior Artist Tapasya Sri Durga Prasad Badik Director of Kalinga Paika Crescent Martial Art of Odisha Amadi Laisram Samor Singh Pungyebas Senior Artist Na Matang Singna Tharungi Sabadalai Tenke Sai Kudinge Leptana Tapasya Sinduna Sankirtan De Tharam Asi Tapasya Ge Training Center Amag Oriba Kaksingda Pangtokadaba Asi Artist Ayamba Maharashtra Da Program Amagi Leibana Maram Oiraga Mapamasida Aduma Pangtokpane Haina Tapasya a Center for Performing Art Ge Media Coordinator Yangkom Sundar Singana Podorakli Ngasi ayo pung mapanga minute kulnom tabada Tingnopan District Machi Police Station ge manung chanba Saibol Manake Laito Village da Kuki Military Changnabasangna ambush tokshilakpadage Manipur ge Tampake Lalhoglob amage kadar oigine chingnaba mioi tarahumdar sire khara amana thiba khangtana leiri hairi Haukiba migi tangka homdagi kuki amadi maitai anige Kangluki irangda mioi kya sikiba amadi kaya amana lansirna duna leiri basigi Makatarakpada Kuki Military Changnabasingna Mitai da ambush chatharakpa amo ina ngasi Manipur ge Tampake Lalhoglob amage kadar sing oigine chingnaba mioi tarahumdar ulab nongmaina kaptana harkhibani Aduga mioi Nipan Mapalomna Thiba Khangdana Lady Makoi Singadu Makoina Pakrabra Highway Chingnaba Lady Housing Mapamaduda Henba Police Tema Amachang Sinduna Makataba Thiba Humbage Tabak Sataduna Shiriba Muishing Adu identified Taunaba Tabak Lokakre Haina Paugi Source Amana Hairi Hairiba Kadesing Asip Love Gadi Ani Homda Purakibani Aduko Saibol Manaki Laitio Village Manakta Embos Silakpaga Luinana Makoishing Asi Paraga Hardbo Oigane Haina Tazari Adumapu Sub Zaba Paudi House of Pauge Oina Kangbangamdri Imphal District in Nongsumpa Amade Kamen Lok
area Manipur Police, Imphal East Commando amadi Assam Rifles ke apanba kangbu amana Operation Satabada Nongmai amadi bom yauna masing yamlaba khulai kya phagapang amkre. Hairiba operation asi Sagolmang Police Station ge OC na luchingba tim ani Imphal East ke commando tim ani Taranipa Suba Assam Rifles ke Kalam 1 amasong 32 Suba Assam Rifles ke apanba Kangbuna Imphal East ke SP Dr. S. Ibom Sage Lamsang Makada chathakibane hairi. Ngasi ayo pung mapam makairom tabadagi nungtingi pung ani makairom taba phawba chathakiba operation aduda empty magazine da ahumga loinana SMG carbine ahum detonator yaudaba HE kuntrataro hand grenade taramanga detonator yaudaba WPS box grenade daruk 2-inch mortar HE bomb taranipan amadi 75 MK2 detonator tarugni Pagalaba Kulai Shinga Ado Makataba Loge action Lokanaba Sagolmang Police Station da Sinakre Haide Bisnopur area dagi Sakang Daba Singna Maite Manga Pakre Hanya social media da upload Toropaga Mari Lenana Nupi and Tonga Tonga Mama from the Gipari Lampen Police ke Oshi Kogendro Pangambamna Luchingba Nupi Police Yawa Timna Thasage Tanga Anida Pakiba Nupi Ani Adudi Ngachok Pokpi Makha Laikai Dege Laisram Roma Debi Chehini Pumanga Maporoba and Sarat Amadi Wangoi Tiam Dege Longsam Thadoi Chehi Kulumdoi Maporoba El Premchandrani Makogi Matakta Tizan Bada Maide Manga Pak Rehana Upload Toropa Adu Aranba Pauni Hypakang Makalwenana Lampenta Police na Kesama Register Tokre Maralaidaba Nupi Ani Adu Imphal West ke District Magistrate na Belda Thadokre Hairi Lions Club of Kaksing Greater Nisinduna Hayenga Ayupung Taratarakpadagi Wayampa High School na Kaksing Dalaiba Central Popular Community Hall da Free Eye Camp Amapang Tulagani Miamna Free Eye Camp Asige Kudung Saba Lobinaba Lions Club of Kaksing Greater Ge Mike Digining Singletly Manipurda Migitangka Homdagi Kuki Amasung Maite Purupa Anige Marakta Tokliba Lana Asida Chinkuki Narco Terrorist na Mayum Makai Mai Thadukiduna Amadi Mangan Tahang Kibadagi Lansan Naratuna Migitang Taratri Rally Camta Leraklabi Ahal Nupi Ama Ngarang Lakidre Mahaki Aroiba Matau Mangam Ngasepang Tokre Lakidraba Mu Esige Maming Waheng Bump Mema Lema Chahio Budranipan Mapuraba Lakidraba W Tumbi Maite Sero Bazar Awang Laikai Degini Wahengbam Mema Kukising Nalandarak Padagi Hyanglam Girls Junior High School da Rally Camp Committee Hyanglam na Hangliba Rally Camp da Mahaki Imong Manungaloy na Leraki Mahag Tha Anirongge Mamangda Mamike Operation Shutauki Maduge Matang Tha Amarongge Mamangda Masangam Laktabadagi Layang Laki Tungda Mahake Anaba City Bini Haina Kanglapagal Loinana Wahengbam Mema Ngarang Remso Hospital da Lake Hidabani Rally Camp Asida Lake Hidrabigi Imungi Mio Nipan Lehauri Maki Mapuroiba Ngapigani Maki Aroiba Matau Mangam Rally Camp Committee Yanglam na Sinduna Yanglam Lai Pangam Madalaiba Mangpamdanga Sipang Tokre ISDFC Bank na Social Responsibility Scheme gi Makada Thawan District Hospital Singda Laiba I Department ki Equipment Sing Ngasi Deputy Commissioner Thobalgi Kutangda Kudon Tamkre. District Administration Thawana Sinduna Deputy Commissioner Thobalgi Conference Holda Pangtoba Equipment Sing Kusinabagi Achamba Thaurampa Amada ISDFC Bank Cluster Head Dijendra Baruwana Punna met lying with the Changbai Equipment Kunipan Deputy Commissioner Thawal Ahantem Subasta Equipment Sing Adokusinak. Ngasigi Tharambatuka Marilainana Wangambada Deputy Commissioner Thawal Ahantem Subasna High Thawal District Lairiba Hospital Singda met lying with the Sangbakoso Kulaikia Orpa Lady Singa Adokara the Oidaba Sumateng Pangbinaba District Asige Banker Singda Haizarubada as the FC Bank na Ngasige Mamanyam Lava Equipment Singa Sakudon Tamlapane. Sayi Asige Hokolapada so Manipur State Cooperative Bank na so District Hospital Thawal Ophthalmology Department na Departmenta Yamnamaru Eba Equipment Ani Amaso
pibirakre haina mahana makatana phondokhi ngasigi equipment Yentopagi Tharampa Aduda CMO Tawal Dr. Wainokol ADM Tawal B. Lokeshwar Sharma District Hospital Tawal Ge Medical Superintendent W. Rehini Kumar District Hospital Tawal Ge I Department Ke Nodal Officer Dr. Okram Birbala Devi Amadi SDFC Impal Amadi Tawal Branch Ge Manager Amadi Staff Sangsu Saruyaki Kangabo Makal Lekai Degi Livestream Kamba Amadi Gambinigi Imung Manungna Wangbal Kangabok da Labor Rice Research Station da Hangleba Abog Rally Camp da Changlapon Lauduna Ladyba Imong Humbuta Nituida Ngasi Ningtam Kudol Oina Blanket Mama Mateng Bankre In Mesing da Blanket Yentokpa Aduda Sarugya Kibi Kambagi Machanepi Livestream Gaya Debina Pondorakpada Ningtam Tagi Ingleba Matamba Asida in Mesing Asina Tengnarang Gadaba Awaba Aduda Karadang da Oirabasu Matenga Oinaba Blanket Changasi Tengbang Zabani. Rally Camta Ladyba Ichene Inauk Singna Pungninda Hantaba Wakal Kanbigano Lamdang Masagi Miam Nasu Inmate Sengi Awaba Kaya Ase Yanglaka Angamba Mateng Pangbio Lengang Nasu Makuibu Leptana Mateng Pangbio Haina Pondoraki. Kumbi Kendra gi manung ta hangliba Kumbi Central High School Rally Camp Kumbi Teraka Rally Camp Kumbi Awanga High School Rally Camp Kumbi Leraka Choba Laishang Lekai Rally Camp Yauna Rally Camp Tarada Kendra Asage MLA S Prem Chandrana Koinasat Lapo Yerumpa Amadi Biskuna Chingba Haksangda Masi Oba Balance at Kaya Yantokre Tengbang Piba Aduga Marilenana MLA S Prem Chandrana Pondo Kibada Meki Tanka Ohom Degi Hauna Gamen Asana Rally Camp the Lady Bashingi Yaipanaba Tabak Paikapaleptri Chief Minister and Birengi Miyang Makada Ngasisu Lapo Yerum Nachingba Breakfast Items Ngasi Pizabani Italy now Singna Awapa Matam Kara Kangminari Ngai Cheriksida Gamingi Makedesu Pipayaba Mating Pinaba Honari Aikoi Puna Mau Sagom Tangdulaitaba Manipur Ama Orangnaba Honaminese Haiki Pamaina Luchingba United National Liberation Front UNLF da National Revolution Front Manipur NRFMG Major Boichana Luchingba Lubasigi Lami Kunmanga Tonga Tonga Bakulai Kunmanga Konana Yaropada Harautayamna Okre Harautayamna Opage Tharampa Adu Ingorokta Leba UNLF ke First Brigade ke General and Headquarter da Pangtokibadi Tharamada Lubasigi Chief of Army Staff in Charge Toksom Sidaba Finance Secretary Tonsana Organization Secretary Nongdol Yauna Maru Eba Luchingba Kiana Saruyaki UNLF da Nona Changla Kraba NRFMG Lanmi Sinka Aduge Manungda Major Boicha Second Lieutenant Bungcha Sergeant Major Mongsaba Amadi Captain Yurem Banechingba Yauri NRFMG Miyoi Kunmanga Aduna UNLF da Nona Yaropada Apaba Makalgi Kulai Kumangasu Yaraki Ngasagi Tharampa Aduga Marilainana Lubasagi Chief of Army Staff in Charge Toksom Sidabana High UNLF na Housing Lamdam Asida Wadagliba Pivamba Amadi Manipurgi Ningtaba Pangnaba Changsiliba Lanjang Asibo Hena Kumang Yangsinabagitamakta Taretara Thongna Kalaba Matungda Handakta Haukiba Lokiba Pirepa Adubo Tazaduna NRFMG Lanmi Chingna Sanglapa Asi Taramna Oi Loinana Makatana Su UNLF Wakalonta Asibo Tazaba Lup Singna Party Asiga Puna Chamina Duna Yawal Kongsat Asibo Hena Kumang Yangna Sangsimina Si Haiki Aku Makatana Aku Gusita Tawira Nava Phil Tawjari Adu Loinana Atopa Lup Singchu Aku Partisiga Puna Aku Ningtam Lalauji Amu Kacha Tharaga Aku Tharuchi Community Haiba Otu Mayanda Phil Tawjaba Loinana Puna Tharuchi Community Haiba Duma Apilama Mayanda Su Aku Parti Michael Dagi Aina Mochilaga Apil Tawjai Amaram dan nauna UNLF da Yaurakraba Pensar Boisjana Manipurda ngasi tagdulai tadaba phiba mama lagleba ase thengnaba ngamnaba
Manipur miyamna aikoi amatu oina pusilo haina lauba kholau adubu thabak oina onthokpa oina mahak amadi mahake lanmi singase party asidi yaurakhibani loinana state asida leidiba apikpa party singna so heg yariba makhai asawa party singna punna punsindona miyamna pamliba adu thabak oina onthoklase haikhi adum tangkan minaraga ko adum chap manan chamina je ha ko ai sai tu thamjani maram ki kano masu le ju irang dagi adi ani mafam jaram da problem ko ki sang dum hen kala kan ba adum bo mayam ju athana ba dagi manipur da le ba ko ki public sing di hoi sin long mayam ona mu ki kano se ju moi da su hai di ngai tare ko ki moi da charang na ba ko adum bo problem ju thok kana bai masa ma su ni punjan ba hai bi da moi ra di punjan da na sum le ra di adum kan tong na le na len punjan ba je pai di maru oi hai ba ko jai Pamaina lusingba UNLF na India amadi Manipur ngake peace agreement ke kuye November ge tang kuma panda pinakiba ase historic ne adubo makogi designated camp te Valley district of Ohenbio Haina Hill Tribal Council STC Mori Kuki Student Organization Mori amadi Kuki Women Human Right Mori ge Vice President Amasung Secretary na kuyek biduna thadropa Chirolaman Haide Hiramasida Union Home Minister na Miang Sangbiduna Kanglopa Amadi CSO Singi Marakta Karigumba Amata Thondana Bahonabiu Pamaina Lutingba UNLF Asi Maite Valley Underground ni Makogi Kadar Singh Mapamsana Thambiu Mori Amasung Kwata Asi International Border Oibatanatana Hill District Amage Manung da Lebani Kuki Zo Singna Kundaba Myanmar ge ngamkhai da leiriba maphamda designated camp when bigano haina supung doraglai Feeding and rearing practices on infants of the Thawal district in Manipur Hainimington Balairika Amangasi Yangambam Kumar YK College Wangsingi Mini Auditorium da Pongkre YK College ke Principal Amasung College Asimaki Ekake Santang Makada Pongkiba Lairikado College Asida Housing Economics Department Assistant Professor Odiba Dr. Kangembam Arundal Singh Amasung Police College Wabagaida Home Science Department Assistant Professor ODB Kangembam Chinkaingambi Chanuna Punna Iminabane. Ngasigi Lairik Pongbagi Thoramba Duda YK College Wangsang Principal Dr. Soibam Giri College Asimake Physics Department ke Assistant Professor Okrambino Kumar Singh Amasung Lairik Aduki Aiba Anina President Member Singh Oina Saruya ke Ngasigi Pongkiba Lairik Aduki Maramda YK College Wangsingi Geology Department ke Assistant Professor Dr. Laimujam Gopena Wangangki. Nupi macha mapana relipta mateng pangnana bagidamata street food ama sagol banda laiba Oriental College mamangda ngasidege hangdokre. Nupi macha sing asi lamdage pusilaga phambane haire. Thaudang sauna loriba maraktagi Jirom Sonia na phongdorakpada landi yauraga mating de amata pangba ngamdabana matau karamna mateng tausige haina khanarabatungda mating taunaba wakal manaba sing punchalaga mateng pangnanaba phambane lonana relicam da ladiba itinta inau singna landa soktuna ladiba singda su mateng pangani Kampuday lam tiang khak chadaraga yawa nga dunya si saboban kaysu yawe ado mayam to basindi study pullaga plug tawminarasena ako mayam tawbane mayam su lakpiyo sida ako na tawisi support tawpiyo mayam su adum lakpiyo ako na tawday bai kemse kilisna jadi bora sinju salak adadi fried rice chicken chow anam badum sure ado mayam lakpiyo adum Mitei Irek Irol Iek Loina Shilond upon Balov Milanda Kanglipangna Lamdam Sida Paring Nina Satana Lakpage Manung Chanang Asisu English ta land number Tarapasing Mutalaga Imalonda Lerak Ahanba Anishuba Om Subatabage Kongsang Satakre Nasige Kongsang Adu Lamlongai Youth Progressive Orient Club ke Youth Advisor ke Omi Amati Milange President ke H Ingosa Meitaina
Wamagi President Amp Naukomba Maitei Yauna Lup Ahuma Sina Puna Kusamnaraga Sangsang Kibani. Kongzang Asi Makatana Lamdam Sige Mapamayabada Junction Kigani. Lega Legagi Ichin Inau Singnasu Milanta Amadi Wamana Imalonda Chakol Hanaba Sangsilak Liba Kongzan Asibu Sogopiduna Lega Legada land number 1, 2, 3 Haina Tarambasing Mutabiduna Imalonda Lerak Haina Tanaba Haidagli. Manipur Lenga ki youth affairs and sports department ke Makada Leba Bisnupur district ke Manung Chanba Takmo water supply water sports complex na cover tawriba mafam asida housing lanai miyosingna yum sajinduna ingkol koiduna amadi ngagi pam tawriba ekar chamaga kumanga pauksawa mafam asi thasige tang manga lepapupa nimitake eviction tawragani maramaduna lam khopsiliba encroacher singna masana khangna hongdok biro haina moirang kendra ge MLA thongam santena phongdoragle wapamasi eviction Taugadariba Mapam Singh Asida Moirang Kendra MLA Thongam Santi Amadi SDO Moirangs CS Somendro Yauna Koina Satuna Yangsan Bagaloina Lam Kopsiliba Mio Singh Unabada Pongdo Kibani MLA Santi Namakatana Haikibada Mapampa Asi Hana Lam Mapu Mio Chamagataragi Wedambani Adubu Gameka Yanaba Amagi Makada Lisangane Taranitoi Tarahumdoi Aduaida Gamena Lammapu Chamagatara compensation pay crate. Mamangta Nabembage Tankun Marida eviction Taunaba Gamena order Topa Lake Aduga SDO Moirangi Maike Degiso Housek Ladyba Mio Shinda notice Tatuna Kangan Balake Maramaduna Housek Encroach Tauduna Ladyba Mio Shinda Masama Sana Kangna Portsay Loktok Biro Lakliba Lepapopa Numiteki eviction Horagani. Piriba matama adu pawbagi manungda hongdok trabadi amang ata thokpada masama-sana daida oigadabani haiki makoi notice sutau he twiste hu madai ai eviction se horani adani agri masama-sana mafam sida enclose to biriba ani sports complex or sagari policy ni makada ji achowe agreement lama project amang paikal to mafam sida laibiba khudimangna masama-sagi mangda ba masana yan posi lokthok piu haiduna ai moirang ke nei MLA moi nai meanda pil tawjari SDO Moirang CH Somendro nasu phongdokibada notice pangkraba itil inausna claim tawningbal leragasu tawbirapa yagani haikibaga loinana encroacher singna isana khangna pulam sing lawthopi kro lebakopa nimitegi MLR and the LRA section 15 clause 1 ge matungina eviction tawzagani gamena asina paikaliba apaba khongthang asida miamna su mateng pangbiu haiki Haukiba Nabemagi Tang Kunma Thoida Manipur Assembly ge Speaker da Kuki MLA Taragi Mathakta Matik Saba Saidak Piu Haina Pishin Kiba Wakat Chedol Adu Ngasi Pauba Paukum Pirak Tabana Maram Oiraga Ngasi Manipur Assembly ge Speaker Unanaba Chingmairong da Laiba Manipur Assembly da Thomsila Krai Security Force Singna Ngehak Muknarabatungda Imagi Mairagi Mihot Ani Assembly Manunda Wari Sananaba Changki Tungda Paumisango Unaba Amada Lubasake Kanbena Toksomba Suzana Pungdo Kibada Manipur Asi Maida Netlaga Lady Bene Azok Wadaba Matam Asida Bota Kombagi Matam Nate Lamda Masige Luching Basingna Masa Sink Kanbagi Mahota Bota Komlaga Lady Miamna Para Tambiba Ama Matautare Miamna Wakal Tadana Luching Basinga Ase Adumak Kankatuna Tamlabati Aikwigi Purab Asi Nomadi Soitana Mankigani Ngarang Nahan Maktasu Jinkong Jingya Singda Kunangak Pasing Jinkuki Terrorist Singi Landa Ngaktuk Sanaba Akanba Mount Honari Aduga Pamnaiba Singna Atopa Stata Bot Kabagi Harau Mathoi Kadana Keke Inaduna Lady Masi Miam Punamana Wakantaba Matam
मरक्ता हितना लेरे सोंदना केक इनबा मसी खतंग हंदबिगने हाइना सरकार हुजि पाइबिरिबा अखोइगी बीजेपी पार्टी के प्रेसिडेंट मसा मक्सदुसने हाइजरिसे मसी खतंग हंदबियु मानुपीनी ममानी मसी मिनुंगसी से अखोइनो पोइस माइना मोसु पियो हाबा पोतनी नोम नत्रा नोम अखोइसे पुंगमांग मांगनी अखोइ हुजि चोचामपु चंगबा याबा नते अखोइ हुजि मोरे चंगबा याबा नते अखोइ हुजि कांगपोकपु चंगबा याबा नते असि खनलगा मसिदा केक इनबगी मथौ ताब्रा तादब्रा हाबदो तीन अंतंग जोथरगा खनबियो हाइदना ऑनरेबल सीएम अमसु बीजेपी की प्रेसिडेंट साटा देवी अनिदा रिक्वेस्ट तौसरी International Human Rights Week ke thoramamo aina Manipur Human Rights Commission sanna protection of human rights depends on a rule of law in times of communal disharmony haiba topic ta class 9 amadi 12 ke mahiroi singi debate competition ama kono mamang da leba Maharaja Buddha Chandra College ke all multipurpose hall da bang thokre thoramada Manipur Human Rights Commission ke chairperson Justice UB Saha Manipur Human Rights Commission के member Kangsam Khagendra Commissioner Law Government of Manipur के Nungsitombi Athokpam High Court Bar Association of Manipur के President Senior Advocate Yumnam Nirmal Chand Amasum Manipur Human Rights Commission के Secretary Haubam Roshita IAS na Thoramba Aduke Atoiba Mitunglansing Oina Saruyaki Thoramada Manipur Human Rights Commission के Chairperson UB Sahana High Aikhoina fundamental human right kaya leirabasu amade rights inka adubo protect taunaba ekya leirabasu malingi mapam kya da human life ki right ta chauna singnaba thingnari awaba mayonari human right haibase hausakte moment ama oibata natana India ge witness human right act phawlede maramasina human rights karino kamdama protect tawkane haiba ningthina khangba mathautai Lakadariba thasage tang tara ase International Human Rights Day numit tarabasu numit ase Sunday oibana palan tawba yararoi maram asina kari tawsige haina khanabada International Human Rights Week aina inter skund debate ase sinmane mahiroi singda pandam thamlaga debate ase silibagi maramdi mahiroi singasina human rights ke maramda khanglaga yumlonda kaironaba amadi miyamda knowledge pinabane Mahiroi haibasi laibaka amagi tungi yumbini tungda laibaka ama kari karamba phibamda semgadage haibasi mahiroi na lekpadaribani masi khangna lamdamba asida hana sunaba leitaba lamdamba ama oinaba amadi state asi lo labor state ama semganaba punna khona minese haike what between man and woman and even the sexual assault all these things cannot be stopped. So to stopping it, we have to learn what is our right and how we can protect our right. We can protect our right of the neighbors. We can protect our right of the citizens. In that way, we can develop our state, we can develop our country. Nambong Kendra ke manung chanba isokta laiba sanapat water supply scheme na koliba mapam singda Tang naina thangnaba apaba ising piba ngamnaba miyam ke oiba mepam ama pillars of water and sanitation committee sanapata water supply scheme na sinduna laima popam kaitel community hall danga se panthokre tharamduda laima popam de national award oinam ibotomba leka ge hansing maibam babu amade naudem tembana athoiba mithunglen sing oina saruyakhi saruyakhi bisingna water supply scheme pa ase mathau ningthina pangthokpa ngamnaba miyamna award persing Menkhatpa ngamnaba committee ki leiriba thongmi singha asida ahenba miyoi sing yausinduna amadi skemba asage hana sijanaram laba engine yadaba amadi naune electric pump leiraga mathau hauraba matungda transformer yadaduna leikiba asi karam tawraga amau mathau tohonba yagane haiba wafam singe maramda wangangduna khananainakhe Committee ke Secretary Maibamp Bijoyna Pondoki Bada Ladiba Committee Asi Asum Laitaba Yade Haiba Laite Aduga Anoba Yausilaga Hena Panaba Honasi Hairgasu Hena Pai Tawatatubu Miamda Apabe Ishink Pitapa Haibasi Pandam Oina Lausi Haiki Skumba meeting asi village water sanitation committee lema pupum jila person konba area sigi aikoi maru ina isok maheng kuman terapopi kumpham lema pupam aduga
Kailen Kabui Kumpam Nachingba Lema Pupongi Area Singi Parza Sigi Tangna Sana Naba Ising Se Atuba Matam da Piba Ngamna Magidamata Ekoi High meeting asi Mianda Kauzabani Sinjabani Asiki Skum Lava meeting asi Nabemage tang tareta tangkak amatada bot tadana kibas nipu leba Mizoram Assembly Mikalge bot ngasi maseng tikibada Rural Mizo National Front MNF tage Kwaidigi Nauripa Political Party Jaram People's Movement ZPM na Citizen Pankre Punam Mireb Chamaga Humudra Marina Lebak Yenkibada MNF ZPM Amade Congress na sit Nipu Makta Mireb Tagaki BJP na sit Kulumdoida Mireb Tagaki bane ZPM na sit Kuntaret MNF na sit Tara BJP na sit Ani Amade Congress na sit Amapanki Hanage Prime Minister Indira Gandhi ge Gad Oiramkiba former IPS officer Laldu Homana ZPM ge Lutingba Oina Mizoram ge Anoba Chief Minister Odegani Joram People's Movement ge Nauna Khalaba MLA Singh Amadi senior party leaders Singhi Oiba meeting ama Pangtoklaba Matungda government Semnaba claim Tauragani Haidi ZPM ge working president ke Jabdangana Haikibada consultative meeting adu Hayeng Lebapopa Numita Aijol da Pangtokari Sarjiptegi party luchingba Laldu Homa ngasi Anoba Kalaba MLA Singa Unanaba Aijol da Tunglakre Haidi Telangana ge Medak district ke Manung Chamba Tupram ge Rabili village da ngasi Ayog Indian Air Force IAF ke trainer Yakrab ama kaiba ke tawdukta pilot ani side New Delhi da leba Indian Air Force headquarters dage thadrok pacheron na haibada satina sopana maram oidina pilot ani lekhidre routine training ko aina pangthopa Hyderabad da leba Air Force Academy dage paikhat kiba pilots PC-7 Mark II trainer aircraft adu ngasi ayukta accident thokpada pilot ani shiki ayuki pung mapam makhairom tabada thokibe accident aduda crash tawbugi second amage manungda aircraft adu mai taki Dondigal Air Force Academy dagi kilometer kuntrani panlob lapa mi tadaba mapam amada crash tokibani hairi aircraft adu Switzerland gi pilots aircraft na sabani Hause garoi bada maroi ba pau amana pizari Sankirtana dege thorom pangthong na krai Thawal district ke hospital singda leba I department singda equipment singin thokrai National Revolution Front ke lami kunmanga UNLF pambaida yaropada taramna okrai Loinana Mizoram Assembly election ke poll lauthokre Jaram People's Movement sarkar semlagani Imes paudam ngasigi de matang sedaloi jere mi tabiri beseng ba amoka han kurum jere